Afghanistan na thokliba thawdoga thoksing Manipur top channel gi mekedi gi myamda leptana piduna laksari asisu special content ama oina khena ba pauksi singda phongkhiba Afghanistan gi wathoklan thoksing khonga sarkana myamda report oina thamjagi ahanbada Taliban kangbuna Kabul lokshin khraba matungna oirakliba Jammu and Kashmir gi security gi phibam Amit Shah na nauna review tokre haba pawmasu phongli Taliban kangbuna Kabul lokshin khraba matung Afghanistan amadi Jammu and Kashmir ani gi marakta hauzik oirakliba security gi oiba phibam Union Home Minister Amit Shah na hakthengna review tokre haina agency gi pawna phongdorakli Union Home Minister Amit Shah na share lawduna pangthukiba awang mathaki security gi oiba mifamda review tawbigi akhanaba program aduda Indian Army Chief General Manoj Mukund MM Narabane Jammu and Kashmir Union Territory gi administration pariba Lieutenant Governor Manoj Singha leba asigi National Security gi Advisor Ajit Dobal Ministry of Home Affairs MHA gi Intelligence Wing oriba Research and Analysis Wing Rogi Secretary Samendra Goyal Union Territory sigi border area da deploy toriba Border Security Force BSF ki Parliament ki Chief Panskar Singha amasum Union Territory Sinthuna ngaksin bagi mathau toriba CRPF ki Chief Kuldip Singha na saruyaki akhanaba review meeting aduna Jammu and Kashmir da base tawba stakeholders singsu invite oina saruyaki so haidi akhanaba security ki mifam aduda Taliban dalhauba singna Afghanistan amadi atai leba khara maruina Kashmir Valley da tholiba tangdu laita handabigi phibam ko hananaba Indian security kangbuna paikhaliba thabak singi matangda Army Chief Narabanena Union Home Minister da masa khaina briefing pikhibaga loinana Home Minister gi makedigi Kashmir da ehenba sexual thorang lokhanaba akanmam yeng thamlaki haina mifam adugi matungda paumi sing unabada Kashmir region puba Lieutenant Government Manoj Singha na phongdokre Taliban Kabul lokshinanaba honarakpada lalhauba khutpu asigi masak naiba leader amasu odiba Sayyid Ali Shah Gilani laikhidraba matungda South Kashmir gi manungsanba Sopor Sopian amasum downtown Srinagar city da oirakliba anauba development amadi intelligence input singsu mifamaduna nauhauna na yengsin ki haina Lieutenant Governor na media ra pawdamki Taliban lalaubu sing amadi Pakistan based tawba terrorist kangbuna leba asida border area singda tanja yengduna haijilaglaga Indian Army amasum atai central paramilitary gi force singda target tarakpa yabigi mikup na hum singna lainaba waphamsu mifam aduda kupna khanaki hari intelligence input matung ina Taliban Kabul lokshin karba matungda Kashmir gi praja marfuguni thoilom mayum thadolaga larhulu pasida yaukshilamba yabigi thajaba lay haibadigi hiram asida ahenba miyeng sangnaba Home Minister na akanba pawdak pi khibasu lairi haukiba tha nipan sigi manuna Kashmir region terrorist samanga kulom hat khrabasu hauzik Kashmir Valley gi oina Jais Laskar amasum Albadar haina khangnaba terror group ahum sigi terrorist sanirom deploy tawri haibasu mifam aduda rogi maikhaidigi report ama thamki hai khianisu pawsina makhatana phungdorakli atopper report amana Pakistan, China, Russia, and Central Asia gi lebak mangagi intelligence sip na Afghanistan gi matang na khanakre haba pawmasu reportori Pakistan, China, Russia, and Central Asia gi lebak mangagi intelligence sip na unaduna Afghanistan oirakliba phibam gi matang da khanakre haina pawgi source amana phongdokli Pakistan gi Inter Service Intelligence ISI gi Director General 5 Hamidna China, Russia, Iran, Kazakhstan Tajikistan amasum Turkey Minister amadi Uzbekistan gi maikaidigi intelligence sipna wari sananaba aduda sarukyaki China Iran Tajikistan Turkey Minister amadi Uzbekistan gi Foreign Minister singna sayol asigi anganba sarukta mifam pangtokhrabane adubo Russia gi Foreign Minister di mifam aduda yaukidre General 5 Hamidna Afghanistan ki capital gi halakraba numit kharani gi matungda high level gi mifam adu pangthokibane Taliban barton torakpadigi General 5 Hamidna Afghanistan satkibane Pakistani delegation adu sakti lairabi intelligence ki sipna lusingli Pakistan Afghanistan ki tungda oirakadaba security economy amadi
lalon itiki oiba thauramsing adu Taliban gu lusingbasing adu unaduna khanakhi marasida Russia amadi atopa Central Asia gi lebaksingda Afghanistan oirakliba phibam asigi matangna kupna yengsinbagi thabak chathari Taliban US na sawatpa Afghan government ki mayokta offensive chathakraba matungda yamna thuna Afghanistan bu control tawsingki America gi lanmi singna handokhiba sayrakta democratic ki regime asi collapse ta oikhi amasum insurgency singna sakti pasinki Taliban di Muhammad Hassan akhunna lusingba anauba interim government ama CMLA haina lathokli masida Abdul Ghani Baradarna deputy oina thabak tawri Taliban di makhoigi sarkar adu CMG wasak lawbugi thoramda Russia China Turkey Iran Pakistan amadi Qatar gi lebak singbu barton tawri haidi adumainama media report singdari wasak lawbugi thoram adu yaithokre haidi Russia nasu Taliban gi wasak lawbugi thoram adu 9/11 terror attack ki kun suba sahi gi oiba ningsing thoram gi numita pangthokpa taragadi yauroi hairibani Russia gi Prime Minister nasu haikibada Russia amadi Central Asia gi lebak sing aduna Afghanistan oiragliba phibam asina maram oiraga migration gi crisis mayuk narakpa yai hairi Taliban Afghanistan sakti pairakhiba asina maram oiraga Central Asia gi lebak singda radical Islamic ki akiba leire hairi Taliban nasu 9/11 gi terrorist attack ki kun sahi gi ningsing thoramda wasak lawbugi thoram pangthokani tawrambadu cancel tokre hairi masi leba asigi resource mangadabadu yenglaga cancel tokibani so hairi Taliban gi government asina yauriba minister kayamadi US amadi UN gi oina terrorist ni haina laukthokraba miyoi kayama yauri UN Security Council gi terrorism blacklist tawriba miyoi singadugi manungda acting prime minister oiriba Mulha Muhammad Hassan akhunamadi maki deputy ani yauri puna minister taragamari di terrorist ki list yari hairenasu pausna makhatana report tawri pausulu silak point atop report khranama US citizen kuntraganithoi Washington gi dama Afghan thadokre Afghanistan da lehauriba American citizen sing amadi leba adubu thadok tuna satpa pamba Afghan sing tek takaidana Kabul dagi puthoknaba Washington na honaduna lakhibagi saruk ama oina ngarangsu US citizen kuntraganithoi Washington gi dama Afghanistan thadokre haina White House na phongdurakli miyoi kuntraganithoi adugi manungna taragama pana Qatar Airways flight tongkhre aduga atopa US citizen taragamathoi amana ngasi Washington gi dama Kabul International Airport thadokre haina National Security Council gi wangangloi nupi Emily Hornina phongdorakhibaga loinana Qatar da Kabul dagi foreign national sing puthokna bokhona bada lawriba thaudang adu buthakat pa phongdokre hauji Afghanistan US citizen samarom hena panduna lairi makhoi sing adu American amadi Afghan visa paiba miyoi ngak tu oiramba yai laiba anigi visa pairabasu makhoi gi damak yenglaga White House na Kabul dagi American sing adu laukthoknaba makhata na khonari Taliban gi maikei su makhoina ngangthokiba wa ngakna satkani haibigi thajaba sapsana lei hairenasu pausna su makhatana report tawri atop report amana Kabul satkadaba Pakistan gi commercial flight service hauragani Pakistan International Airlines PIL na Islamabad gi Kabul tana satkadaba flight servicing ningthokaba numitagi hauragani haina phongdokhibaga loinana Afghanistan Taliban power paikraba matung ahanba foreign commercial flight service Kabul tamna paigadabasi Pakistan lebang ahan boire yamlaba foreign national sing puthonaba honabada airport ki akhoiba madi manung na thokiba pamdaba thaudok sing na maram oiraga airport ki saruk kya sauna amanga ta thoki Qatari technical assistant gi mathing lonena amang ata thokraba airport ki saruk sing semjin bagi thabo akan mamong na sathari hiramasi gamari lainana PIL gi wangangloi Abdullah Hafiz Khan phungdokibada flight operation gi dama aikoina technical clearance fangle September taraga humdoi digi hauraga aikoi ahanba commercial plane Islamabad gi Kabul tamna pairagani adumainama hafta amada flight service karak laigidagi haibadudi miyamgi aningba pambagi makha poli haina phongdokhibaga loinana hauzik phawgi oina journalist amadi humanitarian
relief agency humdraga humdoina Kabul satningbagi apamba phongdorakpa leire haidi henisu pawsina sumakhatana phongdorakli aduga aroi boina report ang tanga myamna tentang na thamjaramge Taliban harawa phongdoklingai US na 9/11 attack sahi kun mapung farakpi awaba phongdokre heba pawmusu ngasi Afghanistan gi oiba content si yamna maru oiba si phong pawmu oina khena ba pauksi sing si phong sing da phongnari amasum hauji koina di ma matang sa lusinjrage masum pathok sa gibda soikiba lan kiba yawr sim yamna ngapigani matam gi maru oiba I pauksing myam da leptana update pizarake haina su channel sigi mekedi ki thamjari and thank you